ꯑꯩ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯎꯕ ꯀꯨꯏꯗ꯭ꯔꯤꯑꯕꯀꯣ ꯑꯗꯣ ꯍꯦꯛ ꯎꯕꯒ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯑꯩꯒꯤ ꯃꯣꯠ ꯈꯤꯇꯪ ꯃꯌꯥꯝꯗ ꯁꯨꯝ ꯐꯣꯡꯗꯣꯛꯆꯒꯦꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ खरा अदुम जामना मसाजे सोक्पो माले अदु हंगोई चोंहल्ले हाबरा करिनो अदुगी कोइगी मसाजे कोइगी मसन पेन तौबदो अदु ओइदोनेबको हगोटलगा चटप ngamde mandom chaga mamagara khangde अदुना अनिदुना सममगा पुथोरकपगी वीडियो माटेक्से सिजे मयाम हाना पुलब जेमिनगी सेबको सि उबदने अइना नुमायमदना वीडियो नमजरैसे मयाम सि अदो यानी यानी अदु तो उबनते फमलो recording to mani si mai now bi wada sing nam hangoi chong halak padagi langi han puruk padagi sumaina phamalo masado phammangam da angang si maphai tar na bom bom tu na leire huji mase mari leina bo authority ni yenghen biu hana su satra phu bagi record leidana angang class parikha thadinge da angang phu bagi record leidana yamno moina tawbadagi akoina yabi na than gi bani सिगुम्बा रेकॉर्ड सिंजे सिगी स्कूल सिदे आमतोन तुया आंगांग जु मखोम सि यादे ngasai mapai si tar na maton de lepa ngamde amta takal hoklo ngamda bane basile pa angoi songan bale kayang punya songan leba si angang je adi lakshmi ko ba ni kari subject ai subject ayo social science tak pa lakshmi ko ba moi da madam ma yaw mane kaw gi mamong ni hai करी टीचर ना आंगांग से कोई पनिशमेंट पीबनी को पनिशमेंट पीबदगी कोई सुमाइना कोई हगोटपा ngamdaba कोई हंगोई चोंहनले हाबरा कनो माहाइबको हंगोई चोंहनबदगी सिगी कनो से लाइनेबा करी चटपा खोटपा ngamdaba से सिसी ओरिनेबको हंगोई चोंहनबदे दो टीचर मयामनासु कोई आंगांग से कोई पनिशमेंट पीबो ओरगासु को कोई मागी सही मतंग लेदना को असुगुम्बसे याम जिंगबसे मथौ ताइगा सही मतंगी मतुमिना पनिशमेंट पीगदबनेबको अदगी सही दुना जामना सही का चानादरगदी अदगी अंगांग जे अमगा अमगासु कनो से लोई मानबा नतेबको मपांगन कनबा अदगी लोइना मानबा नतेबा दुना टीचर गैना अंगांग गै से सुम लोइनारगा सुम लेरकपनिना अंगांग अमगी नियम अमा सुम लई बंगांग जिंगे एमादी खर कलिना एमादी खर छोलेना दगी मागी सि तौबा यानिना हाबदो लई निमिन अरिबा टीचर नदी लोइ खंगबा ngamदोइनेबको अदुना मागी अंगांग सिंगी मतुंगिना पनिशमेंट पीनिंगबो ओरगासु दुमाइना पीबियोबा दुमाइना पीरगदी सुमाइना फत्तबा पाउसिसु ताररोय अदगी टीचर गई माइ थीबा हाबदो कइदोनुंदा ओइरोयबा अदगी आइगी इचादौना अदगी आइगी इनावदौना नुक्सिना लोइनादि हाबा नातेको लोइनारिनेबको लोइनारगासु हेन्ना लोइनाबियोबको अदगी हौजिकी मतमदा खोगी angang warakpa matamda adegi angang oiro adegi student oiro adegi ya warakpa matamda hauji matamda फूरगा चैरगा वारकपा याबगी मतमदु हेलबनेबा हौजिकी मतमददि आइगी कै थमोइदगी थोलकपा कै हाइदुनो नुक्सिबा मियेंदो अदुमाइना जिंगागा आइगी इसा दौना आइगी आइना हेक पोक्चबा इसादो अदुमाइना आइगी हेक इखा थाबा इनावमकनि खल्लगा आइगी हेक पोमिनबा इसेमकनि खल्लगा लोइना खोइगी तौबो ओरगदि जहा खोइगी सुंबा फत्तबा पाव अमा ओरो खोइगी सुमाइ लोइ खनरगनि थोक्तबसु लोइना ओइदोइनेबको अदो कई हाइदोनो कई हाबम खंगदे हाबदि आइगी हाबा वाहैसे आइगी हाबा वाहैसे महाना थबक अमा तौबा मतमदा आइगी हाबा वाहैसे महाना निंसंबिरगा थबक मतुंग ताबदा लोइना तौनरगदि अफबा ओइगदरा खल्ले अदुना आइगी हाबा पोस महाना थबक अमा तौदुगादा आइगी हाबा महाना मयाम खनबियो दुगा थबक तौबियो अदु ओरगदि कोइगी फत्तबा नुआइतबा पाव हाबजे कछु ताबा हाबजे ताररोय अदगी कोइगी तैबम मियोइबा हाइसे दो सागी मनाइने अदुना
ꯑꯩꯈꯣꯏꯒꯤ ꯈꯨꯄꯥꯛꯅ ꯁꯦꯠꯇꯪ ꯊꯥꯕꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕ ꯉꯥꯝꯕ ꯁꯨꯝ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯣꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯑꯗꯨꯅꯦ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯅꯤꯁꯃꯦꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯐꯨꯔꯒ ꯆꯩꯔꯒ ꯋꯥꯔꯛꯇꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯂꯩꯇꯦꯀꯣ ꯐꯨꯔꯒ ꯆꯩꯔꯒ ꯋꯥꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯁꯥ ꯇꯥꯕ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯩ ꯇꯧꯔꯤꯕ ꯑꯩꯗꯣ ꯐꯍꯟꯅꯤꯡꯕꯒꯤ ꯇꯧꯔꯤꯕ ꯑꯩꯗꯣ ꯍꯌꯦꯡ ꯗꯣꯁꯥ ꯇꯥꯒꯅꯦꯕ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯂꯣꯏꯅ ꯂꯣꯏꯅꯕꯤꯌꯣ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯅꯤꯁꯃꯦꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯐꯨꯔꯒ ꯆꯩꯔꯒ ꯋꯥꯔꯛꯇꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯂꯩꯇꯦꯀꯣ ꯐꯨꯔꯒ ꯆꯩꯔꯒ ꯋꯥꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯁꯥ ꯇꯥꯕ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯩ ꯇꯧꯔꯤꯕ ꯑꯩꯗꯣ ꯐꯍꯟꯅꯤꯡꯕꯒꯤ ꯇꯧꯔꯤꯕ ꯑꯩꯗꯣ ꯍꯌꯦꯡ ꯗꯣꯁꯥ ꯇꯥꯒꯅꯦꯕ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯂꯣꯏꯅ ꯂꯣꯏꯅꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏꯕ ꯉꯥꯝꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯂꯩꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯗꯣ ꯎꯔꯨꯕ ꯃꯇꯝꯗ ꯑꯗꯒꯤ ꯑꯣꯖꯥꯅꯁꯨ ꯇꯤꯆꯔꯅꯁꯨ ꯐꯍꯟꯅꯤꯡꯕꯒꯤ ꯇꯧꯔꯝꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯇꯤꯆꯔ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯒꯤ ꯂꯦꯚꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯛꯄꯤꯌꯣꯕ ꯑꯉꯥꯡꯁꯦ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 10ꯗ ꯄꯤꯒꯗꯕ ꯄꯅꯤꯁꯃꯦꯟꯁꯦ 5 yearꯒꯤ ꯑꯉꯥꯡꯗ ꯄꯤꯕꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏꯕ ꯑꯗꯒꯤ ꯀ꯭ꯂꯥꯁ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯒꯁꯨ ꯀ꯭ꯂꯥꯁ ꯄꯨꯝꯅꯃꯛꯀꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛꯇꯣ ꯃꯄꯥꯡꯒꯜ ꯂꯣꯏ ꯀꯟꯕ ꯆꯞ ꯃꯥꯟꯅꯅꯤ ꯃꯥꯟꯅꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯕ꯭ꯔꯦꯟ ꯆꯞ ꯃꯥꯟꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯤꯆꯔ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛꯁꯦ ꯇꯥꯛꯂꯛꯏꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯀꯗꯣꯏꯅꯤꯀꯣ ꯂꯣꯏꯅꯔꯛꯄꯅꯤꯅ ꯆꯍꯤ ꯑꯃ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯑꯗꯒꯤ ꯂꯣꯏꯅꯔꯛꯀꯗꯣꯏꯅꯤ ꯊꯥ ꯑꯃ ꯂꯣꯏꯅꯕꯗ ꯑꯉꯥꯡ ꯑꯃꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯂꯣꯏ ꯈꯪꯕ ꯉꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯣꯏ ꯃꯥꯟꯅꯕ ꯅꯠꯇꯦꯅ ꯊꯃꯣꯏ ꯁꯣꯟꯕꯁꯨ ꯌꯥꯎꯅꯤ ꯑꯀꯟꯕꯁꯨ ꯌꯥꯎꯅꯤ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯅꯔꯤꯕ ꯑꯩꯅꯗꯤ ꯃꯥꯒꯤꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯃꯇꯨꯡ ꯈꯪꯕ ꯉꯝꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯑꯉꯥꯡꯗꯨꯒꯤ ꯃꯑꯣꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯐꯅꯤꯡꯉꯒꯁꯨ ꯊꯕꯛꯇꯨ ꯆꯠꯊꯒꯗꯧꯕꯅꯦꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯄꯅꯤꯁꯃꯦꯟ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯖꯍꯥ ꯑꯣꯏꯒꯦꯔꯥ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯁꯤꯁꯤꯃ ꯑꯗꯒꯤ ꯐꯨꯔꯒ ꯆꯩꯔꯒ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤꯁꯤꯃꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯇꯣꯛꯄꯤꯔꯣ ꯍꯥꯏꯕꯗꯤ ꯁꯣꯏꯕ ꯉꯥꯝꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦ ꯑꯗꯒꯤ ꯑꯉꯥꯡ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯣꯖꯥ ꯇꯤꯆꯔꯅ ꯑꯉꯥꯡ ꯐꯨꯔꯒ ꯋꯥꯔꯛꯄꯁꯨ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯑꯗꯨꯅ ꯑꯁꯤꯁꯤꯃ ꯇꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯑꯉꯥꯡꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯍꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯑꯗꯒꯤ ꯊꯦꯝꯗꯅ ꯅꯧꯗꯅ ꯇꯧꯔꯒ ꯑꯉꯥꯡ ꯋꯥꯔꯛꯄꯤꯌꯣ ꯇꯤꯆꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ